ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯈꯛ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜ ꯐꯥꯎꯕ ꯋꯥ ꯍꯦꯛ ꯂꯥꯎꯅꯩ꯫ ꯃꯥꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯈꯪꯗꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯁꯛ ꯈꯔ ꯐꯖꯔꯦ ꯐꯥꯎꯏ, ꯈꯣꯟꯗꯥ ꯊꯤꯔꯦ ꯃꯤꯅ ꯈꯪꯅꯩ꯫ ꯃꯃꯥꯡ ꯃꯅꯤꯡ ꯑꯐꯕ ꯐꯠꯇꯕ ꯀꯌా ꯑꯃ ꯇꯧꯔꯕꯁꯨ ꯃꯤꯑꯣꯏꯕꯁꯦ ꯍꯦꯛꯇ ꯉꯥꯡꯅꯩ ꯇꯁꯦꯡꯅ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯌꯥꯏꯅꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯈꯪꯗ ꯎꯗꯕ ꯂꯩꯇꯦ ꯇꯁꯦꯡꯅ꯫ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯆꯤ ꯑꯃꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯗ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪ ꯈꯔ ꯏꯌꯥꯏꯅꯨ ꯂꯨꯝꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯅꯕꯗ꯫ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯅ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨꯕꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯇꯥꯎ, ꯅꯪꯒꯤꯗꯤ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯕꯅꯤ꯫ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯃꯥꯏ ꯐꯖꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯀꯣꯏꯅꯧ꯫ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯈꯔ ꯈꯥꯎ, ꯏꯌꯥꯏꯅꯨꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯎ ꯌꯦꯡꯖꯔꯒꯦ"꯫ ꯈꯔ ꯍꯦꯟꯅ ꯆꯣꯞꯄ ꯃꯇꯥꯎ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯂꯧꯁꯤꯟꯕ ꯂꯩꯇꯅ ꯑꯁꯨꯝꯅꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯟꯊꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ꯫ "ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯇꯥꯎ, ꯑꯉꯝꯕ ꯃꯤꯗꯨꯅ ꯐꯥꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯌꯦꯡꯉꯣꯏꯗꯕ ꯂꯩꯇꯦ꯫ ꯈꯪꯉꯦꯗꯅ, ꯑꯩꯅ ꯉꯝꯃꯦ ꯑꯩ ꯂꯧꯒꯦ, ꯅꯣꯏꯅ ꯉꯝꯃꯦ ꯅꯣꯏ ꯂꯧ꯫ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ"꯫ ꯋꯥ ꯑꯗꯨ ꯇꯁꯦꯡꯅ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯀꯔꯤꯅꯣꯗ ꯏꯇꯥꯎ, ꯈꯪꯅ ꯆꯥꯟꯅꯕꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯣ꯫ ꯅꯪ ꯑꯩꯈꯣꯏꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄ, ꯆꯥꯛ ꯆꯥꯔꯦ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯅꯥ ꯅꯠꯇꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯏꯇꯥꯎꯒꯤ ꯃꯑꯣꯡꯗꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ"꯫ ꯋꯥꯐꯝ ꯑꯁꯤꯅ ꯋꯥꯍꯧ ꯑꯃ ꯑꯣꯏ꯫ ꯃꯤꯒꯤ ꯈꯨꯜꯅꯤ ꯀꯔꯤꯅꯤ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯊꯣꯛ ꯂꯝꯕꯤꯗꯨꯗ ꯂꯥꯛꯃꯤꯟꯅꯕ ꯄꯥꯈꯪ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯍꯦꯛꯇ ꯐꯨꯅꯔꯛꯂꯤ꯫ ꯂꯝꯕꯤꯗꯨꯗ ꯑꯆꯠ ꯑꯋꯣꯡ ꯇꯧꯕꯁꯤꯡꯅ ꯐꯨꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯂꯛꯏ ꯃꯍꯩ꯫ ꯑꯍꯜ ꯃꯈꯩ ꯑꯗꯨꯅ ꯐꯨꯅꯔꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯃꯔꯝꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪ ꯃꯈꯩꯗꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯦꯝ ꯉꯥꯡꯕ ꯄꯥꯝꯖꯕ ꯈꯨꯜꯒꯤ ꯅꯨꯄꯤ ꯈꯔꯗꯨꯗꯤ ꯃꯆꯤ ꯑꯃꯗ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯅꯨꯄꯤ ꯅꯍꯥ ꯑꯃꯅ꯫ "ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯝ ꯈꯛꯇꯗ ꯃꯤ ꯐꯨꯅꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯇꯁꯦꯡꯅ ꯃꯥꯕꯨ ꯉꯥꯡꯕꯤ ꯆꯩꯕꯤꯅꯕ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯂꯩꯀꯥꯏꯁꯦ? ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯑꯍꯜ ꯄꯥꯟꯗ꯭ꯔꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ"꯫ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯀꯥ ꯑꯃ ꯍꯦꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅꯇ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯇꯁꯦꯡꯅ꯫ ꯃꯁꯛ ꯃꯇꯧ ꯑꯗꯨꯅꯒ ꯈꯔ ꯍꯦꯟꯅ ꯐꯖꯔꯨꯕꯁꯤꯅꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯔꯥꯜꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯗꯨꯅ ꯁꯤꯃꯅꯤ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ, ꯑꯣꯟꯊꯣꯛꯅ ꯂꯨꯏ꯫ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯀꯟꯁꯤꯀꯣ, ꯍꯌꯦꯡ ꯉꯥꯡꯗ ꯌꯥꯗꯕ ꯃꯇꯝ ꯑꯗꯨꯗ ꯍꯦꯛ ꯍꯥꯏꯕ ꯍꯥꯏꯗꯨꯅꯤ"꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯂꯤꯕ ꯀꯔꯤ ꯉꯥꯡꯅꯔꯤꯕ ꯍꯥꯏꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯕ ꯅꯠꯇꯦ ꯏꯌꯥꯏꯅꯨ ꯃꯥꯗꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ, ꯃꯇꯝꯅꯒ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯍꯥꯟꯅ ꯏꯌꯥꯏꯅꯨ ꯑꯗꯨ ꯁꯨꯃꯥꯡ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯏꯕꯦꯝꯃ ꯊꯣꯏꯅꯨ ꯑꯗꯨꯅ ꯀꯩꯊꯦꯜꯂꯣꯝꯗꯒꯤ ꯀꯨꯝꯂꯛꯇ꯭ꯔꯤꯉꯩ ꯍꯥꯏꯗꯨꯅ꯫ ꯃꯥꯅ ꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯇꯥ ꯊꯥꯖꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯈꯤꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯣꯏ ꯕꯦꯝꯃ, ꯅꯪꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯀꯔꯤ ꯉꯥꯡꯅꯔꯤ ꯍꯥꯏꯕ ꯑꯝꯇ ꯈꯪꯉꯝꯃꯣꯏꯅꯦ꯫ ꯊꯕꯛꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯅꯪꯗꯤ ꯏꯇꯥ"꯫ ꯋꯥ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯇꯨꯅ ꯄ꯭ꯔꯞ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯥꯀꯜ ꯑꯣꯏꯔꯞ ꯐꯝꯊꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥ, ꯑꯩꯗꯤ ꯏꯊꯧꯗꯨ ꯄꯨꯛꯅꯤꯡ ꯂꯨꯞꯄꯤꯉꯩ ꯑꯁꯤꯗ ꯂꯩꯀꯥꯏ ꯈꯨꯜꯗ ꯀꯔꯤ ꯍꯥꯏꯅꯩ ꯀꯔꯤ ꯉꯥꯡꯅꯩ ꯍꯥꯏꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯏꯇꯥ, ꯃꯗꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ꯫ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯣꯏꯅ ꯑꯩꯒꯤ ꯆꯦꯡ ꯆꯔꯥ ꯑꯃ ꯄꯤꯒꯗꯕ ꯂꯩꯇꯦ ꯇꯁꯦꯡꯅ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯁꯨ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯀꯤꯕ ꯀꯅꯥ ꯑꯃ ꯂꯩꯇꯦ ꯏꯇꯥ"꯫ ꯊꯧꯅꯥ ꯂꯩꯕꯤ ꯍꯤꯌꯥꯏꯅꯨ ꯃꯍꯥꯛꯅꯤ꯫ ꯊꯥꯖꯗꯨ ꯃꯇꯥꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯃꯤ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯅꯪꯒꯤ ꯇꯨꯡꯗ ꯊꯤꯅ ꯉꯥꯡꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯏꯖꯠ ꯁꯣꯏꯗꯅ ꯁꯣꯛꯂꯛꯀꯅꯤ꯫
ita aduna nang wakhal yamna taw ngasai maktasu thangna khulgi pakhang masa khara nang bulum lakpa haibra khanai haiduna aswaida kanami wangang na hawi ingak bungak sei tasengna kaisu khangdaba ma oibana wa aduda hiyai nudu tapna hangjare kai matangno hairibudubo ita karamba pakhangno aidi tasengnam ta khangdredana kana kana no haibadi aisu khangde ita adubu wari na hori aswaida tumina leiri hiyai nu tawpam ama khangdre masadu tasengna aduna asumna hairaklammi aise afaba nupamda khangnaduna miyamangda amukta lenage tawbani adu oirakadi miyamna aingonda lana uduna ngangnaiba mayamse ngangnaba lepani da naita hoita aduna su phagadaba male adumain tawgi taw khara he natragadine miyamse yam ngangna dawri phare adudi ai sumuk satlagi wai khara si hairamduna mata thajado mafam adudagi satkirami hiyai nu adu tumina mana tawramba thabo inkhang aduda mai onsil hawi asum tawna numit adusu takhirami kaithel phamlubi mama thoinu dusu yumda halakle masanupi asina cha ising loina loibirami aduna makhong makhut adu hamduna hauba hautaba thidana mama masa ani du sak sarami nongan badagi numit taba phauba kaithel tada leibi mama thoinu ni aduna charambadu satleptuna masada yengna asumna hairaklammi yumgi posai awat apa khuding aingon hairau koibema aidi si lei leite haibaduma kaisu hek khangdrabani nongan badagi yumse thadoktuna chatlaba haidu oibanina mama na sumna hairakpasida mama da sat yengduna sial khra aingon sinawima ai loina phanaba sinke madugi damak imana kaisu waganu nasaisa hausiti saurabani aina loina phanaba tawba ngam ima masagi wa adubu taraga momon tawna mama da yengi aduga nokmi tawna asumna hairaklammi isa sarokpa haise nunghaire onthok nei magidi nang natana kana leiba natti imagi aduna ne yamna nungai asumna isa na wakhal tana imagi mateng tawbasi aikhoisu asumna waduna ta leiroi nongmudi soidana ima isagi nungai ba haibado lakan hoima madugi manglandudani ngasi phauba nasai naso sima leyo haiduna imadini ngai tawjiba kan hotnaribasi mama masa anidu asumna hainaduna amana amagi pukning thaugatnaduna leikirami hiyainu tasengna masak matau yamna phajai aduba amaromda mahak tasengna maraibak thirabini mapa masak uhauje mama lukrabi asina yoktuna lakpani awaba kaya imungi teksa kaya mayoknaba ngamba misak ama oirami leiriba leikaigi leisabi kaya asiga khenei tasengna pumnamak asina amaromda thamkhraga somdana kamdauri numidangi sa ising saba thakpa loiraga masil manaw mama masa makoi anidu mainak adda punna phamthai aduga wari watai kaya matanaduna leiri memsa masa nupa amadi nupi makoi anibu yengna asumna hairaklammi yumse nong yamna yure aduna thiba phajaba mathidana yummasi leiriba sial kharasina anauba ma sanaba tawrasi mamagi wa adubu taraga tapna hiyairel aduna khumlei aigidi ma khara leiraga sarasi hairasu yai ma anauba mi ma aigi khangna sanaba ma lakani haibasu leite aduna hei taningdi koibungo imana prep yum sanaba tawrasi hairibasi ataigi natte neibungo yum masida mau ma pame nangse duhong kaihong bagi wa imana nupi masadugi imung adudane hawdokhrabani nang karan turan tawnuko hiyairel adu mamagi waduda tasengna yaningba ma oidre aduna tapna hairai aisi kayamug yamna haloiraga haibanida matam khara yam nungaina pakhang oiduna leikhi kaidoragi ma hey madu yaba nati imana sapsari haiduna tawribani pumnamak asi nangbu kayam kuina pakhang oiduna leidoino imana kalingai asidane thaba inkhang nangidamak imana mateng tawdoini aduna hingmada khara nungaina hingdoiba khangdi aidi aigi ta leimagi masanubi thambalado imau oinaba hainaba haukhre athuba matamda nangna sattuna nupi masaduga wari saw hangedana imana tawba thabak asigi mayokta nang ahenba amta tawrakpa yaroi koibungo imabu warawnaba thabak tawnu hiyairel kari tawgadabano haiba makhangdre mamagi wahai asibusu lumna lawi
ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯃꯃꯥꯕꯨ ꯌꯦꯡꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯃꯗꯤ ꯍꯧꯗꯣꯛꯈꯤ ꯑꯩ ꯑꯃꯨꯛꯇ ꯍꯥꯟꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯇꯧꯔꯨꯈꯤꯒꯦ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯍꯧꯅꯕꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯑꯣꯏꯕꯅ ꯇꯞꯅ ꯑꯁꯨꯝꯅ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯔꯛꯂꯝꯃꯤ ꯏꯃꯥ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥ ꯑꯃꯅꯤ ꯃꯁꯤꯃꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯕ ꯑꯣꯏ ꯀꯩꯒꯨꯝꯕ ꯅꯨꯄꯤꯗꯨꯕꯨ ꯏꯃꯥꯅ ꯅꯃꯧꯏꯕ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯍꯥꯏꯔꯨꯔꯒ ꯀꯩꯒꯨꯝꯕ ꯇꯥꯆꯧꯒ ꯋꯥꯈꯜꯂꯣꯟ ꯇꯤꯟꯅꯗꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯍꯌꯦꯡ ꯏꯃꯨꯡ ꯀꯥꯏꯒꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯗꯤ ꯇꯥꯆꯧꯒꯅꯤ ꯏꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯅ ꯋꯥ ꯑꯁꯤꯃ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯦꯝꯆꯥꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯛꯂꯤ ꯃꯁꯥꯒꯤ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯑꯗꯨ ꯇꯞꯅ ꯐꯥꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯥꯟꯅ ꯅꯪꯒ ꯎꯅꯔꯣꯀꯣ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏꯗꯨꯃ ꯇꯧꯔꯣꯏꯕꯀꯣ ꯑꯩ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯎꯅꯅꯕ ꯏꯃꯥꯅ ꯁꯤꯜꯂꯛꯀꯦ ꯌꯨꯝ ꯑꯁꯤꯅ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤ ꯊꯤꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯏꯕꯨꯡꯉꯣ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯇꯥꯟꯈꯠꯂꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯅꯕ ꯊꯋꯥꯏ ꯍꯦꯟꯅ ꯌꯥꯎꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯗꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯂꯩꯕꯤ ꯊꯝꯕꯥꯜ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯂꯣꯝꯂꯤ ꯇꯁꯦꯡꯅ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯕꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯃꯥꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯏꯔꯦ ꯇꯁꯦꯡꯅ ꯑꯗꯨꯅ ꯅꯪꯒ ꯎꯅꯕ ꯆꯠꯄꯗ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯈꯔ ꯇꯞꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯉꯥꯡꯕ ꯇꯝꯃꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯒꯅꯤ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯇꯧꯔꯨꯔꯗꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜꯗꯣ ꯅꯣꯛꯃꯤ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯗ ꯏꯃꯥ ꯅꯆꯥꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯁꯨ ꯑꯉꯥꯡ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯇꯥꯕꯅꯤ ꯏꯃꯥ ꯍꯣ ꯑꯗꯨ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯩ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯐꯕꯅꯤ ꯑꯐꯕ ꯃꯤꯗꯤ ꯃꯇꯝ ꯑꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯑꯗꯨꯅ ꯂꯦꯝꯅ ꯃꯥꯡꯈꯤꯗꯅꯕ ꯇꯧꯋꯣ ꯅꯪꯅ ꯍꯦꯛ ꯃꯉꯣꯟꯗ ꯂꯩꯔꯕ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯊꯝꯕꯥꯜ ꯃꯃꯥꯒꯤ ꯋꯥ ꯃꯌꯥꯝ ꯑꯁꯤꯅ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯝꯂꯛꯂꯤ ꯑꯁꯥ ꯀꯌꯥ ꯑꯃ ꯃꯇꯣꯝꯇ ꯁꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯤꯌꯥꯏꯔꯦꯜ ꯑꯁꯤ ꯃꯥꯅ ꯈꯔ ꯄꯥꯝꯖꯕ ꯃꯤꯗꯥ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯗꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯁꯥ ꯑꯃ ꯆꯥꯎꯅ ꯂꯩꯖꯕ ꯃꯤꯁꯛ ꯅꯨꯡꯁꯤꯕꯗ ꯑꯁꯦꯡꯕ ꯁꯨꯝꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯇꯨꯝꯕ ꯆꯪꯂ ꯐꯥꯎꯕ ꯀꯔꯝ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯞꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯨꯝꯕ ꯅꯠꯇ꯭ꯔꯤ ꯋꯥꯈꯜ ꯑꯗꯨ ꯃꯑꯣꯡ ꯃꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯗ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯍꯣꯏꯅ ꯆꯤꯟꯕ ꯅꯨꯄꯤꯁꯦ ꯑꯐꯕꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯑꯩꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯊꯤꯕꯅ ꯐꯩ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯗꯨꯅ ꯑꯩ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯍꯥꯏꯔꯒꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯍꯧꯁꯥꯒꯨꯝ ꯍꯤꯌꯥꯏꯅꯨꯗꯨꯗꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯨꯅ ꯂꯩ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈꯤ ꯑꯌꯨꯛ ꯑꯗꯨꯗ ꯃꯇꯥ ꯊꯥꯖꯗꯣ ꯇꯍꯥ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦꯗꯣ ꯊꯥꯖ ꯍꯤꯌꯥꯏꯅꯨ ꯌꯦꯡꯅ ꯍꯥꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇ ꯑꯩꯈꯣꯏꯅꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯐꯅꯦꯛ ꯂꯧꯕ ꯆꯠꯃꯤꯟꯅꯁꯤꯗ ꯅꯪ ꯊꯕꯛꯄꯨꯗꯤ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯆꯠꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯦ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯇꯥ ꯅꯪꯒꯤꯗꯃꯛꯅꯦ ꯑꯩꯅ ꯂꯩꯔꯤꯁꯤ ꯑꯩꯒꯤꯁꯨ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯇꯥ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ ꯑꯗꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯉꯥꯏ ꯑꯩꯗꯤ ꯌꯨꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯗꯣꯏꯅꯦ ꯍꯥꯏꯕ ꯅꯪ ꯌꯧꯅꯕꯤ ꯐꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯀꯅꯤ ꯈꯪꯗꯕꯤꯗꯨꯗꯗꯤ ꯇꯧꯕꯤꯔꯛꯂꯅꯨꯀꯣ ꯊꯥꯖꯗꯣ ꯃꯇꯥꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯁꯤꯊ ꯅꯣꯛꯆꯩ ꯅꯣꯛꯄꯗꯨꯕꯨ ꯎꯔꯒ ꯍꯤꯌꯥꯏꯅꯨꯗꯨꯁꯨ ꯅꯣꯛꯆꯩ ꯉꯥꯏꯍꯥꯛ ꯄꯦꯟꯅ ꯅꯣꯛꯂꯕꯒꯤ ꯇꯨꯡꯗ ꯊꯥꯖꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯍꯣꯏ ꯑꯩ ꯍꯣꯔꯦꯟꯗꯤ ꯅꯪꯒꯤ ꯈꯟꯗꯨꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯏꯟꯖꯔꯒꯦ ꯏꯇꯥ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯝꯃꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯁꯣꯝꯗꯅ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯑꯣꯏꯔꯤ ꯄꯥꯝꯖꯕ ꯅꯨꯄꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯍꯦꯟꯅꯁꯨ ꯊꯋꯥꯏ ꯌꯥꯎꯒꯗꯕꯅꯤ
ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯁꯦꯡꯅ ꯆꯠꯅꯤꯡꯗꯦ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯠꯅꯤꯡꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯕꯗꯨꯗ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯃꯆꯥꯗ ꯌꯦꯡꯅ ꯍꯥꯏ, "ꯀꯔꯤꯅꯣ ꯏꯅꯛ ꯅꯛꯄ ꯃꯐꯝꯅꯤ, ꯁꯨꯝ ꯅꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯍꯥ? ꯆꯠꯂꯣꯅꯤ ꯅꯪꯕꯣ, ꯑꯆꯧꯕ, ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝ ꯑꯗꯣ ꯊꯦꯡꯂꯅꯤ ꯍꯩꯋꯥꯅꯤ ꯅꯪꯕꯣ." ꯋꯥꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯗ ꯁꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯑꯩꯅ ꯆꯠꯂꯒ ꯅꯨꯄꯤꯁꯤꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯁꯤꯕꯣ? ꯑꯩ ꯅꯨꯄꯤꯗ ꯋꯥ ꯉꯥꯡꯕ ꯀꯌꯥ ꯍꯩꯇꯦ." "ꯍꯩꯇꯕ ꯌꯥꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ, ꯅꯪꯁꯤ ꯄꯥꯈꯪꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯅꯣ? ꯍꯥ? ꯆꯠꯂꯨ ꯆꯠꯂꯨ, ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯉꯥꯏꯍꯟꯕ ꯍꯧꯅꯗꯦ꯫ ꯅꯇꯣꯝ ꯆꯠꯇꯧꯔꯤꯕ꯭ꯔꯣ? ꯅꯇꯥꯎ ꯂꯣꯌꯥ ꯍꯧꯗꯨꯅ ꯆꯠꯇꯣꯏꯔꯥ? ꯆꯠꯂꯣ." ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯂꯩꯊꯣꯛꯄ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯃꯍꯥꯛ ꯃꯇꯥꯎ ꯂꯣꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯪꯅꯕ ꯈꯨꯜꯗ ꯊꯝꯕꯥꯜ ꯎꯅꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯀꯨꯝꯍꯩ ꯑꯁꯤꯁꯨ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯍꯦꯛ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯒ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒ ꯍꯦꯛ ꯊꯦꯡꯅꯍꯜꯂꯤ ꯂꯝꯕꯤ ꯑꯗꯨꯗ꯫ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡꯗ ꯉꯥꯎꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯇꯁꯦꯡꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯖꯤꯛ ꯃꯤꯠꯆꯥꯟꯅꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯠꯅ ꯆꯠꯅ ꯅꯥꯀꯜ ꯑꯣꯏꯔꯞ ꯆꯠꯂꯤꯕ ꯃꯇꯥꯎ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏ, "ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯃꯗꯤ ꯌꯥꯝ ꯐꯖꯩ ꯇꯥꯎ, ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯇ ꯑꯣꯏꯌꯦ." ꯂꯣꯌꯥ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯅꯪꯁꯤ ꯃꯣꯂꯤ ꯃꯣꯂꯤ ꯌꯥꯝ ꯉꯝꯃꯤ ꯇꯥꯎ, ꯅꯑꯣꯡꯒꯗꯤ ꯃꯥꯟꯗ꯭ꯔꯒ꯫ ꯅꯠꯇꯦ, ꯂꯥꯛꯂꯤꯕ ꯊꯕꯛꯁꯦ ꯅꯨꯄꯤ ꯎꯅꯕꯅꯤ, ꯑꯗꯨꯁꯨ ꯅꯪꯒꯤ. ꯑꯗꯨꯒ ꯂꯝꯕꯤ ꯆꯠꯄ ꯅꯨꯄꯤ ꯑꯃꯕꯨ ꯑꯃꯨꯛ ꯄꯥꯝꯃꯤ ꯀꯥꯏꯅ, ꯌꯥꯏꯀꯣ ꯅꯪ? ꯏꯇꯥꯎ, ꯊꯥꯖꯗꯕ ꯑꯃꯣꯟꯕ ꯃꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯀꯣ?" ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯀꯣꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯂꯣꯌꯥꯅ, "ꯑꯩꯈꯣꯏꯅ ꯍꯥꯟꯗꯤ ꯍꯥꯜꯂꯤ ꯇꯥꯎ, ꯅꯨꯄꯤꯅꯒ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯃꯅꯤ." "ꯃꯋꯥ ꯂꯧꯗꯦꯗ ꯑꯩꯗꯤ, ꯏꯇꯥꯎ ꯊꯣꯛꯄꯨ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯐꯔꯕꯅꯤ. ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯦ." ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯍꯥꯏꯅ ꯍꯥꯏꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯨꯕꯨ ꯎꯔꯒ, "ꯑꯁꯤꯗ ꯀꯦꯗꯨꯅ ꯂꯥꯛꯂꯤꯕꯤꯁꯦ ꯑꯣꯏꯔꯝꯒꯅꯤ ꯇꯥꯎ." ꯍꯤꯌꯥꯏꯔꯦꯜ ꯃꯇꯥꯎ ꯂꯣꯌꯥ ꯑꯗꯨꯒꯤ ꯋꯥꯗ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯔꯒ ꯄꯥꯝꯗ꯭ꯔꯗꯨꯅ ꯂꯩꯕꯒ ꯁꯦꯠꯂꯛ ꯆꯥꯔꯛꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨꯅꯦ ꯃꯇꯧ ꯑꯗꯨꯅꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯥꯝꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯄꯥꯈꯪ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯉꯥꯡ ꯍꯩꯇꯕꯤꯗꯨ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯃꯨꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯔꯨꯔꯦ ꯇꯧꯔꯤꯁꯦ, ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ." ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯁꯠ ꯁꯠ ꯌꯦꯡꯅꯩ꯫ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯈꯨꯝꯃꯤ, "ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯁꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ." "ꯍꯣꯏ, ꯑꯗꯨꯅꯤ ꯌꯥꯝ ꯐꯩ. ꯑꯗꯣ ꯃꯤꯡꯕꯨ?" "ꯍꯤꯌꯥꯏꯔꯦꯜ ꯍꯥꯏꯕ, ꯅꯪꯒꯤꯅ ꯊꯝꯕꯥꯜ." ꯊꯝꯕꯥꯜ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯤꯡꯒ ꯈꯪꯂꯝꯕꯗꯨꯗ ꯃꯣꯃꯣꯟ ꯇꯧꯏ, ꯑꯗꯨꯒ ꯇꯞꯅ, "ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯃ ꯑꯍꯜꯁꯤꯡꯅ ꯍꯥꯏ." "ꯋꯥꯐꯝ ꯑꯗꯣ ꯈꯟꯅ ꯅꯩꯅꯕ ꯋꯥꯐꯝ ꯑꯃꯅꯤ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯁꯤꯅ ꯊꯨꯖꯤꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯈꯔ ꯆꯥꯎꯅ ꯇꯧꯁꯤ. ꯑꯆꯥ ꯑꯊꯛꯇꯣ ꯈꯔ ꯌꯥꯝꯅ ꯃꯤꯃꯥꯡꯗ ꯇꯥꯖꯣꯞ ꯇꯥꯖꯣꯞ ꯇꯧꯕ ꯇꯜꯂꯤ, ꯏꯀꯥꯏ. ꯑꯗꯨꯒ ꯑꯩꯗꯤ ꯏꯃꯥꯅ ꯂꯨꯅ ꯇꯧꯗꯨꯅ ꯊꯝꯃꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯍꯩꯇꯦ. ꯑꯗꯨꯅ ꯊꯕꯛꯁꯨ ꯅꯝꯃꯤ ꯑꯃ ꯊꯝꯁꯤꯀꯣ." ꯈꯔꯒ ꯄꯥꯝꯗꯅ ꯂꯩꯕꯅꯤ ꯉꯥꯡꯂꯛꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯅꯦ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗ꯭ꯔꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯄꯥꯜꯊꯣꯡ ꯑꯗꯨꯗ ꯀꯩꯁꯨ ꯎꯠꯊꯣꯛꯄ ꯇꯧꯗꯦ, ꯇꯞꯅ ꯀꯩꯁꯨ ꯀꯟꯗꯕ ꯁꯥꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯍꯣꯏ, ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ." ꯍꯤꯌꯥꯏꯔꯦꯜ ꯊꯣꯏꯅ ꯍꯦꯟꯅ ꯃꯈꯥ ꯇꯥꯕ ꯋꯥ ꯉꯥꯡꯅꯤꯡꯕ ꯑꯃ ꯄꯣꯛꯇ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯏ, ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯇꯥꯎ ꯑꯁꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯒꯗꯕꯅꯤ. ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ." ꯊꯝꯕꯥꯜ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯏꯐꯦꯠ ꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯒ ꯀꯔꯝꯅꯗꯤ ꯅꯨꯄꯥꯗꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯒꯅꯤ? ꯑꯗꯨꯅ ꯇꯞꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯄꯤꯔꯛꯂꯝꯃꯤ, "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ, ꯊꯦꯡꯅꯧ ꯍꯥꯏꯕꯒꯤꯔ ꯈꯪꯗꯦ, ꯂꯝꯕꯤꯗ ꯍꯜꯂꯛꯄꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯒ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒ ꯑꯃꯨꯛ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯤ ꯃꯈꯣꯏꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜ ꯑꯃ ꯑꯣꯏꯁꯤꯟꯕ ꯅꯠꯇꯦ, ꯑꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯗꯦ꯫
ꯑꯗꯨꯕꯨ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯣꯌꯥꯅ ꯌꯥꯔꯦ ꯂꯥꯛꯑꯣ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯆꯩ ꯐꯖꯅ ꯅꯤꯔꯛꯀꯅꯨꯀꯣ꯫ ꯉꯥꯏꯈꯣꯏꯗ ꯂꯥꯛꯑꯣ, ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯖꯔꯕꯕꯨ ꯂꯦꯝꯅ ꯊꯥꯗꯣꯛꯄ ꯍꯧꯅꯗꯦ꯫ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒ ꯇꯥꯔꯝꯗ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯁꯠ ꯆꯦꯟꯈꯤꯗꯨꯅ ꯆꯠꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯅꯈꯤ꯫ ꯃꯇꯥꯎ ꯑꯗꯨꯅ ꯇꯧꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯁꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯄꯗ ꯇꯥꯔꯝꯃꯤ ꯀꯔꯤꯗꯤ ꯄꯥꯝꯕꯩ ꯂꯩ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯅꯔꯛꯄꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯒꯗꯤ ꯍꯥꯏꯅ꯫ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯥꯖꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯍꯤꯌꯥꯏꯔꯦꯜ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯏꯅꯔꯛꯂꯤꯕꯁꯤꯕꯣ? ꯃꯤꯅ ꯎꯔꯒ ꯇꯥꯊꯤ ꯉꯥꯡꯅꯔꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ꯭ꯔꯣ ꯍꯥ? ꯑꯗꯨꯅ ꯑꯃꯨꯛꯇ ꯆꯠꯄꯤꯈ꯭ꯔꯣ ꯀꯩꯗꯧꯒꯦ? ꯃꯇꯧ ꯑꯗꯨꯅꯒ ꯍꯦꯟꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏꯍꯧꯔꯛꯄꯒ ꯁꯞ ꯍꯦꯛ ꯃꯥꯟꯅꯍꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯃꯤ ꯇꯧꯅ ꯃꯤꯡ ꯍꯥꯏꯔꯝꯃꯨ, ꯇꯨꯡ ꯏꯅꯔꯛꯀꯅꯨ ꯍꯥꯏꯔꯒꯗꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯋꯥꯗꯨꯗ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ, ꯑꯩ ꯆꯠꯂꯒꯦ, ꯈꯨꯔꯨꯝꯃꯁꯨ ꯈꯨꯔꯨꯝꯂꯒꯦ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯀꯅꯨ꯫ ꯃꯤꯡ ꯐꯥꯎꯗꯤ ꯍꯥꯏꯔꯝꯃꯨ ꯅꯨꯄꯤ ꯅꯪꯕꯨ, ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯒꯦ ꯇꯧꯅꯤꯗ꯫ ꯇꯥꯕꯤꯕ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯐꯦꯠ ꯂꯥꯎꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯆꯍꯧꯏ ꯇꯁꯦꯡꯅ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯊꯥꯖꯗꯨ ꯃꯇꯥꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯅ ꯃꯤ ꯃꯆꯥꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯅꯤꯡꯊꯤꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯨꯄꯥ ꯀꯌꯥꯅꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯅꯍꯥꯟꯈꯩꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯈꯔ ꯐꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯗ꯭ꯔꯣ? ꯅꯨꯄꯤ ꯅꯪ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯍꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯗꯤ꯫ ꯑꯁ ꯌꯥꯔꯤꯕ ꯅꯪꯁꯨ, ꯑꯩ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯑꯗꯨꯒꯨꯝꯕꯗꯣ ꯈꯟꯕ ꯀꯩꯁꯨ ꯂꯩꯇꯦꯗ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯀꯝꯗꯧꯅꯤ ꯍꯥ? ꯌꯥꯔꯣꯏꯀꯣ ꯏꯕꯦꯝꯃ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ꯫ ꯃꯇꯥ ꯑꯁꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯇꯁꯦꯡꯅ ꯑꯣꯏꯔꯤꯕ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯃꯨꯟꯅ ꯈꯟꯗꯨꯅ꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯕꯒꯤ ꯄꯥꯎ ꯑꯗꯨ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯗ ꯑꯃꯠꯇ ꯍꯦꯛ ꯋꯥꯠꯇꯅ ꯇꯝꯃꯤ꯫ ꯃꯁꯥꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯤꯁꯨ꯫ ꯃꯦꯝꯆꯥ ꯃꯁꯥꯗ ꯃꯨꯟꯅ ꯌꯦꯡꯅ ꯅꯍꯥꯟ ꯑꯩꯒ ꯊꯦꯡꯅꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯂꯦꯝꯃꯤꯗ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯏꯃꯥꯗꯤ ꯃꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯝꯗ꯭ꯔꯗꯨꯅ ꯑꯣꯏꯗꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ? ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯃꯤ ꯇꯧꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯄꯁꯤꯗ ꯏꯃꯥꯗ ꯅꯆꯥ ꯑꯩꯅ ꯑꯣꯏꯗꯕ ꯍꯥꯏꯕ ꯌꯥꯎꯈꯤꯕ꯭ꯔꯅꯦ? ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯏꯃꯥ꯫ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯊꯥꯖꯕꯗꯨ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯗꯕ ꯋꯥꯍꯩꯗꯤ ꯍꯥꯏꯗꯦ꯫ ꯅꯪꯒꯤ ꯋꯥꯅꯤ ꯏꯃꯥꯗꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯝꯃꯛꯇ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯀꯔꯝ ꯇꯧꯅꯤ? ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯅꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯥ꯫ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯁꯨ ꯅꯠꯇꯦ꯫ ꯏꯃꯥ, ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ, ꯃꯗꯨ ꯑꯣꯏꯅ ꯏꯃꯥꯒꯤ ꯅꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅꯕꯤꯔꯣꯕ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯃꯦꯝꯆꯥ ꯑꯁꯤꯅ ꯇꯧꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯨꯜ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯛꯂꯤ꯫ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯁꯦꯡꯅ ꯃꯥꯒꯤ ꯅꯨꯄꯥ ꯃꯨꯜꯂꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯑꯗꯣ꯫ ꯊꯝꯕꯥꯜ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯃꯗꯨꯒꯤ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕꯤ ꯃꯣꯟꯅ ꯁꯦꯡꯀꯥꯎ ꯂꯥꯛꯄꯤꯗꯨꯅ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥ? ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯆꯠꯂꯣ ꯏꯃꯥ, ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯊꯤꯅ ꯑꯃꯨꯛꯇ ꯆꯩꯔꯨꯁꯤ ꯍꯥꯏꯕ꯫ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤ ꯍꯥꯏꯕ ꯀꯩꯅꯣ ꯃꯤꯒꯤ ꯅꯨꯄꯥꯒ ꯃꯨꯟꯗꯅ ꯅꯍꯥꯟꯈꯩ ꯃꯌꯥꯝꯅ ꯅꯨꯄꯥ ꯐꯥꯕꯤꯅꯤ ꯍꯥꯏꯕꯗꯣ ꯀꯌꯥꯗ ꯆꯨꯝꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯈꯟꯕ ꯑꯁꯤꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯌꯥꯏꯅꯨ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯎꯔꯒ ꯊꯣꯏꯅꯨ ꯑꯗꯨꯅ ꯇꯔꯥꯝ ꯍꯥꯏꯔꯛꯏ ꯂꯩꯃ ꯌꯦꯡꯅ ꯏꯆꯦ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯅ ꯂꯥꯛꯄꯤꯔꯦꯗ꯫ ꯂꯥꯛꯑꯣ ꯏꯆꯦ, ꯁꯣꯝꯗ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯁꯤ ꯏꯆꯦ, ꯁꯤꯗ ꯐꯝꯁꯤ꯫ ꯂꯩꯃ ꯁꯥꯎꯅ ꯑꯩ ꯊꯣꯏꯅꯣ, ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯥ? ꯑꯣ, ꯅꯈꯣꯏꯅ ꯂꯨꯍꯣꯡꯗꯧꯒꯦ ꯇꯧꯔꯤꯕ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯃꯤꯕ, ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯈꯪꯗꯕ ꯑꯃ ꯑꯣꯏꯕꯅ ꯊꯣꯏꯅꯨꯗꯨꯗꯤ ꯉꯛꯂꯤ꯫ ꯀꯩꯅꯣ ꯏꯆꯦ ꯑꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩ ꯊꯣꯏꯅꯣ, ꯌꯥꯝꯅꯁꯨ ꯇꯧꯕ ꯉꯝꯒꯅꯨ, ꯐꯠꯇꯦ, ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯗꯨ ꯀꯧꯊꯣꯔꯛꯑꯣ꯫ ꯃꯄꯥꯟ ꯑꯗꯨꯗ ꯉꯥꯡꯅꯕꯗꯨꯕꯨ ꯇꯥꯔꯒ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯊꯝꯕꯥꯜꯅ
Ho nupa munbi kaino ha nang nai gi nupa munna bu hotnari budubo ha ai gi nupa do natrabadi nang nupa leitrabra haiba hiyai nu tapna kaino ise thamba nang na hari budubo ai di nang gi nupa ni haibisu khangdi ai na pamu bu leite makhoi gi mama laktuna hairamba wafam ni ho khangzari bema kaisu tawda bong saraklanu kai thoina tawribano ha nuhongbodo nasana naraliana ne to maduna afaba mo igani Mama masa anidu makoigi haifam thokpo wahai khara hairamduna yum madudagi satki sarak sahingnaba madi pamdaba oibanina tasengna khudak aduda nupa mayumgi mi kauduna wari sana thoi memsado thoinugi wa taraga ikai nungsi yanai aduga ai lei mohoida satuna wa loisinake hiramasida nakhoiga mari leinate adubu phattaba mama masa anidi laikai koibi oiribanido aduna hiyainu adubu nupa phabini haina wa hita laubi Kulaikai da tadaba khangdaba leitri laima madi memsa makhoi anidu wari tawrami laima isi hoinadi nuibu yam samna yam phana khani adubu nuigi nawong asidi khara nungaiti isa amadi nasa pinasi hainaba khaktani adubu nang aina yanabu wafam ama oirabasu isa singi wakal manadrabadi kamdawni ha karigi munna khanduna wakhalado tawdribano Mina yamna phana hairakpa amadi makoina soirubadu oibana tumina leirami memsa tapna makha tarai nasa nupise masak matong ningthizai adubu mama ama oina nangna wangang sangang nupi mo oina tawgadaba kaya dubu mayek singna takpi ai satlukiki amuk hanai khoigi wada nakoina manasa yawrakanu ko amuk haibada ikaiba tasengna khangnasi maralan bama oibana tumina lehawi Asum tawna imung ani yanaduna hausikti hiyairel amadi hiyainu adu khullai kaina sakhi oiduna sauna luhong khongdong batawduna matai manau haibadu oirami yai phanungai ba imung aduda tasin khomjin bi haibi adu lakpadagidi hena sunungaire amadi waduna lakpi mama masa dusu yamna nungai ba awaba koksaba haibadu su oirami hiyairel du hiyainu yengna nangna aigi wabu yabiduna asumna Nang ay amato ibase yamna nungay matam supagi kana sainaba yaudana haraw tayamna akoy ni laysi nang nagi wazaraklabi imasibu namamang ni kanduna hena nungsina tawbiyo ko tahi ayril gi wapam khuding lumna langsay ay nang nayadabam tatawroy narum thupna nungsina na laysi ay buso punsigi thadokbigano isorgi thawzal aduna hausikti makoy pumnamag ado amata oiduna nungsina na layrami Matamgi matung inna masanupa masu phangduna haraw tayamna nungayay phana leikirami